Hi mayam ahanbꯃꯛꯇꯗ ꯏꯂꯥꯡꯕꯝ ꯄꯥꯟꯊꯣꯏꯆꯅꯨꯅ ꯃꯌꯥꯝꯕꯨ ꯏꯀꯣꯡ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯖꯦ ꯑꯗꯨꯒ ꯌꯦꯡꯉꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯖꯦ ꯑꯗꯣ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯂꯥꯛꯄꯤꯕ ꯃꯤꯑꯣꯏ ꯌꯥꯎꯕꯤ ꯇꯥꯔꯁꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯩꯅ ꯇꯧꯖꯔꯤꯕ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯑꯩꯒꯤ ꯁꯤꯟꯗ ꯐ꯭ꯔꯦꯛꯆꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯈꯔ ꯏꯝꯄ꯭ꯔꯨꯚ ꯂꯥꯛꯑꯕ ꯃꯇꯝꯗ ꯇꯧꯖꯕ ꯑꯦꯛꯁꯔꯁꯥꯏꯖꯅꯦ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯁꯣꯛꯄꯒꯤ ꯋꯥꯔꯤ ꯁꯝꯂꯞꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ ꯁꯤꯟꯗ ꯁꯣꯛꯑꯦ ꯑꯗꯨꯒ ꯁꯣꯛꯑꯒ 42 ꯗꯦꯖ ꯑꯩꯁꯦ ꯀꯥꯁ ꯍꯩꯔꯒ ꯊꯝꯃꯦ ꯄꯨꯔꯥ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯣꯡ ꯃꯇꯣꯟꯗꯒꯤ ꯊꯝꯃꯒ ꯑꯩꯁꯦ ꯈꯨ ꯃꯊꯛ ꯐꯥꯎꯕ ꯑꯩꯁꯦ ꯀꯥꯁ ꯍꯩꯔꯒ ꯊꯝꯃꯦ ꯑꯗꯨꯒ ꯑꯗꯨꯏ 42 ꯗꯦꯖ ꯑꯩ ꯕꯦꯗ ꯔꯦꯁ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯨꯒ 3 ꯗꯦꯖ ꯑꯃ ꯀꯥꯁ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗ 3 ꯗꯦꯖꯁꯦ ꯄꯨꯔꯥ ꯐꯨꯜ ꯔꯦꯁ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯁꯦ ꯔꯤꯍꯦꯕ ꯇꯧꯕ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯔꯤꯍꯦꯕ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯑꯦꯡꯀꯜ ꯃꯨꯞꯃꯦꯟ ꯑꯝꯇ ꯌꯥꯗꯕ ꯑꯗꯩꯗꯤ ꯈꯨ ꯀꯣꯟꯊꯣꯛ ꯀꯣꯟꯁꯤꯟ ꯌꯥꯗꯕ ꯑꯗꯩ ꯃꯁꯜ ꯂꯣꯏꯅ ꯃꯥꯡꯈꯤꯕꯒꯤ ꯑꯗꯒꯤꯗꯤ ꯈꯨꯁꯦ ꯈꯤꯇꯪ ꯂꯦꯡꯕꯒ ꯌꯥꯝꯅ ꯅꯥꯕ ꯑꯗꯨꯒꯨꯝꯕꯒꯤ ꯕꯦꯁꯤꯛ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯕꯦꯁꯤꯛ ꯑꯣꯏꯅ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯄꯨꯔꯥ ꯐꯨꯜ ꯈꯣꯡꯁꯦ ꯐꯖꯅ ꯃꯣꯏꯅ ꯃꯁꯥꯖ ꯇꯧꯕꯤꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯝꯃꯛꯄ ꯑꯦꯛꯁꯔꯁꯥꯏꯖ ꯃꯌꯥꯝꯅꯦꯁꯦ ꯑꯩ ꯑꯍꯥꯟꯕꯗ ꯑꯝꯇ ꯃꯨꯞꯃꯦꯟ ꯉꯝꯗꯦ ꯑꯩꯒꯤ ꯁꯤꯒꯤ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯃꯁꯤ ꯁꯤꯌꯔ ꯇꯧꯅꯤꯡꯗꯅ ꯑꯩꯅ ꯃꯌꯥꯝꯗ ꯇꯧꯖꯕꯅꯦ ꯃꯌꯥꯝꯅ ꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯣ